ꯑꯗꯨꯒ ꯆꯠꯊꯔꯤꯕ ꯁꯟꯗꯣꯏ ꯇ꯭ꯔꯣꯐꯤꯒꯤ ꯁꯦꯃꯤꯐꯥꯏꯅꯦꯜ ꯃꯦꯆ ꯇꯥꯡ 4 ꯑꯃꯗꯤ ꯇꯥꯡ 5ꯇ ꯁꯥꯟꯅꯖꯒꯅꯤ ꯑꯗꯨꯒ ꯐꯥꯏꯅꯦꯜ ꯃꯦꯆ ꯇꯥꯡ 9ꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯖꯔꯒꯅꯤ ꯑꯃꯨꯛꯀ ꯅꯤꯡꯁꯤꯡꯖꯔꯤ ꯃꯗꯨꯗꯤ ꯇꯥꯡ 4 ꯑꯃꯗꯤ ꯇꯥꯡ 6 ꯍꯥꯏꯕ ꯑꯅꯤ ꯑꯁꯤꯅ ꯁꯦꯃꯤꯐꯥꯏꯅꯦꯜ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯝꯖꯒꯅꯤ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯇꯥꯡ 9 ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯠꯊꯔꯤꯕ ꯁꯟꯗꯣꯏ ꯇ꯭ꯔꯣꯐꯤꯒꯤ ꯐꯥꯏꯅꯦꯜ ꯃꯦꯆ ꯁꯥꯟꯅꯖꯒꯅꯤ सी प्लेस Delay. Halo. Ada boleh, pas bosa. Betul.
Scoreboard tendency review.
ꯂꯩꯅꯔꯤꯕ ꯁ꯭ꯀꯣꯔꯒꯤ ꯐꯤꯕꯝ ꯀꯔꯥꯝ FC 1 ꯑꯃꯗꯤ ꯎꯔꯨꯞ ꯍꯔꯥꯞꯇꯤ FC 0 Come on!
이빨 쫙 어이! 찍어 있다고! 반대 사다놓고! 파스볼다 너 넘어 못한다! 아팀이 이용해! ꯃꯊꯪꯒꯤ ꯁꯦꯀꯦꯟ ꯔꯥꯎꯟꯗ ꯁꯥꯟꯅꯒꯗꯕ ꯇꯤꯝ ꯇꯥꯝ FC ꯁꯦꯛꯇꯥ ꯑꯃꯗꯤ ITFC ꯎꯁꯤꯋꯥ ꯍꯥꯏꯔꯤꯕ ꯇꯤꯝ ꯑꯅꯤ ꯑꯁꯤꯒꯤ ꯇꯤꯝ ꯃꯦꯅꯦꯖꯔ ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯐꯤꯁꯤꯌꯦꯜꯗ ꯔꯤꯄꯣꯔꯠ ꯇꯧꯕꯤꯅ ꯅꯤꯡꯁꯤꯡꯖꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯇꯤꯝ ꯀꯔꯥꯝ FC ꯑꯃꯗꯤ ꯎꯔꯨꯞ ꯑꯔꯥꯞꯇꯤ FC ꯐꯥꯔꯁ ꯍꯥꯐ ꯐꯥꯎꯕꯗ ꯍꯧꯖꯤꯛ 1-0ꯗ ꯀꯔꯥꯝ FCꯅ ꯎꯔꯨꯞ ꯑꯔꯥꯞꯇꯤꯗꯒꯤ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯆꯠꯂꯤ ꯃꯁꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯔꯦꯐ꯭ꯔꯤ ꯋꯥꯏ ꯂꯨꯡꯁꯨ ꯅꯦꯁꯅꯦꯜ ꯔꯦꯐ꯭ꯔꯤ ꯑꯦꯁꯤꯁꯇꯦꯟ ꯔꯦꯐ꯭ꯔꯤ 1ꯗ ꯄ꯭ꯔꯦꯝ ꯁ꯭ꯇꯦꯠ ꯔꯦꯐ꯭ꯔꯤ ꯑꯦꯁꯤꯁꯇꯦꯟ ꯔꯦꯐ꯭ꯔꯤ 2ꯗ ꯃꯍꯦꯁ ꯁ꯭ꯇꯦꯠ ꯔꯦꯐ꯭ꯔꯤ ꯐꯣꯔ ꯑꯣꯐꯤꯁꯤꯌꯦꯜꯗ ꯕꯗꯤꯡ ꯊꯣꯏ ꯁ꯭ꯇꯦꯠ ꯔꯦꯐ꯭ꯔꯤ ꯑꯗꯨꯒ ꯃꯦꯠꯆ ꯀꯃꯤꯁꯅꯔ ꯑꯖꯤꯠ AIFF ꯍꯥꯏꯔꯤꯕ ꯔꯦꯐ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯉꯁꯤꯒꯤ ꯃꯦꯠꯆ ꯑꯁꯤꯒꯤ ꯀꯟꯗꯛ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯔꯦꯐ꯭ꯔꯤꯁꯤꯡꯅꯤ
Hey!
FC Sekta amadi ITFC Usiwa.
နောက်ဘေးဟိုက်ကြုံဝင်မဲ့
Additional time 2 minutes. 너 거의 마루타나 거기 세경 라운드 산업으로 봤던 내가 거의 플레이어스인도 시작기도막다 거기 somda sabirang sinjari sekta amadi ITFC usiwa aribat timani sigi tim official la tumatamda hawani committee da report tabun sinjari kali ini sinjage hojik koi apil matam thawbada 1-1 da draw sakhamatungda penalty
Second Mr. Sanabudagatin Tam FC Sekta Madi ITFC Usiwa